ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗꯒꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯤꯐꯝ ꯑꯣꯏꯕꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯥꯎꯈꯤꯗꯕꯅꯤ ꯒꯣꯕꯤꯟꯗꯥꯁ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯉꯩ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯦꯌꯔ ꯂꯧꯔꯒ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯕꯨ ꯕꯥꯔꯇꯟ ꯇꯧꯔꯛꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯃꯥꯏꯀꯩ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯅꯔꯤꯉꯩ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯋꯥꯔꯛ ꯃꯤꯅꯤꯁꯇꯔ ꯀꯣꯟꯊꯧꯖꯝ ꯒꯣꯕꯤꯟꯗꯥꯁꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯃꯤꯇꯤꯡ ꯑꯣꯏꯕꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯥꯎꯈꯤꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯕꯤꯖꯦꯄꯤꯒꯤ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯉꯁꯤ ꯄꯥꯔꯇꯤꯒꯤ ꯊꯧꯄꯨꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯒꯣꯕꯤꯟꯗꯥꯁꯅ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯅꯕ ꯍꯜꯂꯛꯄꯅꯤ꯫ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯗꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯑꯣꯏ꯫ ꯃꯤꯐꯝꯗꯨ ꯄꯣꯂꯤꯇꯤꯁꯤꯌꯦꯜꯒꯤ ꯑꯣꯏꯗꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯣꯏꯕꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯥꯎꯗꯕꯅꯤ꯫ ꯃꯃꯥꯡꯒꯤ ꯆꯍꯤ ꯑꯃꯒꯤ ꯍꯤꯁꯇ꯭ꯔꯤ ꯈꯪꯕꯤꯔꯒꯗꯤ ꯃꯁꯤꯗ ꯃꯤꯐꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯥꯎꯗ꯭ꯔꯒꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ, ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ, ꯗꯤꯖꯤꯄꯤ ꯌꯥꯎꯔꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯕ ꯃꯤꯐꯝꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯏꯀꯥꯏꯕ ꯄꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯒꯣꯕꯤꯟꯗꯥꯁꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯃꯤꯠ ꯁꯥꯍꯅ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯔ꯭ꯃꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯍꯥꯟꯕ ꯄꯥꯏꯈꯠꯀꯗꯕ ꯅꯨꯃꯤꯠ 100ꯅꯤꯒꯤ ꯑꯦꯛꯁꯟ ꯄ꯭ꯂꯥꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯪꯕꯗ ꯂꯩꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ 5ꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯩ꯫ ꯃꯗꯨꯒꯤ ꯐꯣꯂꯣ ꯑꯞ ꯑꯦꯛꯁꯟ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯗꯣꯅꯔꯒꯤ ꯅꯣꯔꯊ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯐꯝꯗꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯃꯇꯝꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠ 100ꯅꯤꯒꯤ ꯑꯦꯛꯁꯟ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕꯤꯒꯅꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯐꯪꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯄꯥꯔꯇꯤ ꯑꯁꯤꯗ ꯂꯩ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯉꯔꯥꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯁꯤ ꯒꯚꯔꯟꯃꯦꯟꯠꯇ ꯁꯧꯒꯠꯂꯤꯕ MLA ꯁꯤꯡꯕꯨꯁꯨ ꯔꯤꯖꯥꯏꯟ ꯇꯧ ꯍꯥꯏꯔꯛꯄ ꯈꯔ ꯑꯃꯅ ꯑꯃꯨꯛ MLA ꯁꯤꯡꯅ ꯔꯤꯖꯥꯏꯟ ꯇꯧꯔꯒ PR ꯂꯥꯛꯂꯕꯗꯤ ꯃꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤ ꯀꯅꯥꯅ ꯄꯨꯒꯅꯤ? ꯃꯗꯨꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ MLA ꯁꯤꯡꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯑꯃꯁꯨꯡ ꯑꯃꯒ ꯑꯃꯒ ꯇꯥꯟꯅꯔꯒ ꯀꯔꯝꯅ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯠꯇꯕꯤꯗ ꯃꯩ ꯍꯧꯅ ꯂꯩꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯣꯄꯨꯂꯔꯤꯇꯤ ꯇꯥꯟꯅꯕ, ꯄꯣꯂꯤꯇꯤꯀꯦꯜ ꯚꯥꯏꯂꯦꯟꯁ ꯂꯧꯅꯕ ꯍꯣꯠꯅꯒꯗꯕ ꯎꯕ ꯑꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯃꯤꯠ ꯁꯥꯍꯅ ꯄꯥꯡꯊꯣꯛꯈꯤꯕ ꯍꯥꯏ 11 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚꯤꯌꯨ ꯃꯤꯇꯤꯡ ꯑꯗꯨꯗ ꯁ꯭ꯇꯦꯠꯀꯤ ꯍꯣꯝ ꯆꯥꯔꯖꯁꯨ ꯄꯨꯔꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯔꯨꯛ ꯌꯥꯗꯕꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔ ꯑꯃꯁꯨꯡ AICCꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯄꯋꯟ ꯈꯦꯔꯥꯒꯤ ꯋꯥꯐꯝꯗ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯤꯡꯉꯤ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯆꯤꯡꯅꯩ꯫ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯀꯌꯥꯝ ꯀꯨꯏꯅ ꯃꯤꯌꯥꯝ ꯋꯥꯍꯟꯈꯤꯒꯗꯧꯔꯤꯕꯅꯣ? ꯒꯣꯕꯤꯟꯗꯥꯁꯅ ꯍꯥꯏ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯊꯥꯒꯠꯈꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩ꯫ ꯃꯤꯌꯥꯝꯅ ꯂꯧꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄ ꯌꯥꯏ꯫ ꯑꯩꯈꯣꯏ IAS, MCS ꯑꯣꯐꯤꯁꯥꯔ ꯅꯠꯇꯦ꯫ ꯆꯍꯤ 5 ꯈꯨꯗꯤꯡꯒꯤ ꯑꯦꯛꯖꯥꯝ ꯏꯂꯦꯛꯁꯟ ꯄꯤꯕ ꯀꯥꯡꯕꯨꯅꯤ꯫ ꯃꯁꯤꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯕ ꯀꯥꯡꯕꯨ ꯈꯔꯅ ꯄꯪꯉꯥꯡꯗ ꯉꯥꯡꯕ, ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯇꯣꯛꯄ ꯐꯩ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯥꯁꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯗ ꯃꯇꯧ ꯀꯔꯝꯅ ꯁꯥꯟꯇꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯇ ꯄꯨꯟꯅ ꯍꯥꯏꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯈꯦꯟꯅꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ
ꯂꯩꯕꯅ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯅꯤ ꯍꯥꯏꯕꯒꯤ ꯈꯪꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯔꯥꯡ ꯑꯁꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯀꯅꯥꯒꯨꯝꯕ ꯌꯥꯎꯂꯒꯗꯤ ꯃꯗꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯋꯥ ꯇꯥꯟꯅꯕ ꯍꯦꯟꯅ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯒꯣꯕꯤꯟꯗꯥꯁꯅ ꯐꯣꯡꯗꯣꯛꯈꯤ꯫